ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯃꯪꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯆꯥꯎꯊꯣꯏꯒ ꯃꯪꯂꯦꯝꯕꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯪꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯃꯣꯏ ꯃꯄꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯣꯏ ꯃꯄꯥ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕꯗꯤ ꯆꯦꯡ ꯈꯔ ꯋꯥꯟꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯋꯥꯜꯂꯛꯀꯦ ꯋꯥꯜꯂꯛꯀꯦ꯫ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯄꯨꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕꯗꯤ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯛꯀꯦ꯫ ꯉꯥꯒꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯏꯆꯥꯗꯤ ꯇꯨꯝꯍꯧꯔꯤꯕ꯭ꯔꯥ?" "ꯍꯣꯏ, ꯇꯨꯝꯍꯧꯔꯤꯌꯦ ꯃꯣꯏ ꯃꯄꯥ." ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯕꯤꯁꯨ ꯃꯆꯥꯅ ꯇꯨꯝꯂꯤꯉꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯕꯤꯖꯣꯏꯒ ꯃꯪꯒꯤꯒꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯕꯤꯖꯣꯏ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯆꯥꯎꯊꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯆꯥꯎꯊꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯊꯥ ꯀꯌꯥ ꯁꯨꯔꯦ?" "ꯊꯥ 9 ꯁꯨꯔꯦ ꯏꯇꯥꯎ." "ꯑꯗꯨꯗꯤ ꯁꯟ ꯁꯥꯕ ꯍꯩꯔꯝꯂꯅꯤꯅꯦ ꯑꯉꯥꯡꯗꯣ." "ꯍꯩꯔꯦ ꯏꯇꯥꯎ, ꯑꯗꯨꯅ ꯃꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ, ꯃꯈꯨꯠꯁꯨ ꯂꯦꯡꯕꯅ." "ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯗꯧꯔꯤꯅꯤꯗ." "ꯏꯇꯥꯎ ꯆꯥꯎꯊꯣꯏ, ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯀꯦ ꯈꯜꯂꯨꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ 4ꯅꯤꯗꯅ꯫ ꯑꯩꯅ ꯊꯣꯛꯂꯤꯕ ꯁꯦꯜ ꯑꯁꯤꯒ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯔꯥ ꯍꯦꯟꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ, ꯌꯨꯝꯗꯒ ꯍꯟꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩ." "ꯏꯇꯥꯎ ꯃꯪꯒꯤ, ꯏꯆꯥ ꯌꯥꯝꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯍꯌꯦꯡ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯅꯨꯄꯥ ꯌꯥꯝꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯏꯇꯥꯎ." "ꯀꯔꯥꯏꯗꯒꯤ ꯐꯔꯨꯕꯅꯣꯗ ꯏꯇꯥꯎ? ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯄꯤꯛꯈ꯭ꯔꯕ ꯂꯝ ꯃꯆꯦꯠ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 8 ꯑꯃꯨꯛ ꯌꯦꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯂꯝ ꯍꯥꯏꯕꯕꯨ꯫ ꯏꯆꯥ ꯅꯨꯄꯥ 4 ꯑꯁꯤꯁꯨ ꯄꯤꯛꯂꯒ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯈꯪ ꯐꯔꯛꯀꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯛꯀꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯒꯅ ꯀꯔꯥꯏꯗꯅꯣ ꯂꯩꯒꯗꯧꯔꯤꯁꯤꯕꯣ? ꯁꯦල් ꯄꯥꯏꯗꯅ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯇꯨꯡꯒꯤ ꯍꯦꯛ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗꯦ." ꯆꯥꯎꯊꯣꯏꯅ, "ꯏꯇꯥꯎ ꯃꯪꯒꯤꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯦ꯫ ꯑꯩꯁꯨ ꯏꯆꯥ ꯄꯤꯛꯏꯕꯅꯤꯅ ꯈꯔꯗꯤ ꯐꯔꯤ꯫ ꯆꯥꯎꯔꯛꯂꯕꯗꯤ ꯑꯩꯁꯨ ꯋꯥꯒꯗꯧꯔꯤꯕꯅꯤ." ꯕꯤꯖꯣꯏꯗꯨ ꯅꯣꯛꯂꯒ, "ꯑꯗꯨꯗꯤ ꯏꯆꯥ ꯄꯣꯛꯇꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦꯅꯦ." "ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯏꯇꯥꯎ ꯕꯤꯖꯣꯏ, ꯅꯍꯥꯟ ꯅꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯍꯧꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯑꯣ, ꯑꯩꯈꯣꯏ ꯅꯨꯄꯤꯅꯅꯦ ꯑꯃꯥꯏꯕꯤ ꯑꯃꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯌꯦꯅ ꯍꯥꯏꯕꯗꯒꯤꯅꯦ ꯈꯨꯔꯨꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯟꯕ ꯁꯦꯟ ꯃꯈꯩꯗꯣ ꯑꯃꯥꯏꯕꯤ ꯌꯦꯡꯕ, ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯗ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯃꯤꯠꯇ ꯏꯆꯥ ꯎ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ." "ꯏꯇꯥꯎ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯁꯤ꯫ ꯏꯁꯣꯔꯅ ꯏꯇꯥꯎꯒꯤ ꯑꯋꯥꯕꯗꯣ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ꯫ ꯏꯁꯣꯔꯅ ꯎꯕꯤꯗ꯭ꯔꯒꯅ ꯏꯇꯥꯎ ꯃꯪꯒꯤꯒꯤꯅ ꯃꯆꯥ ꯌꯥꯝꯃꯤ, ꯃꯉꯣꯟꯗꯒꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯌꯣꯛꯑꯣ." ꯃꯪꯒꯤꯗꯨ ꯅꯣꯛꯂꯗꯨꯅ, "ꯑꯃꯠꯇ ꯅꯠꯇꯦꯗ ꯏꯇꯥꯎ, 2 ꯑꯗꯨꯝ ꯄꯤꯊꯣꯛꯀꯦ." ꯑꯁꯨꯝꯅ ꯅꯣꯛꯅꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯪꯂꯦꯝꯕꯤꯁꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯣꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯧ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯪꯂꯦꯝꯕꯤꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯪꯂꯦꯝꯕꯤ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯑꯣꯛꯅꯔꯕꯗꯤ ꯐꯠꯇꯦꯅꯦꯍꯦ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯄꯨꯊꯣꯛꯀꯅꯨ." "ꯍꯣꯏ ꯏꯆꯦ, ꯏꯁꯤꯡ ꯂꯩꯔꯝꯗꯕꯗꯨꯗ ꯅꯅꯥꯎ ꯅꯨꯄꯥ ꯊꯕꯛ ꯍꯜꯂꯛꯑꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯦ ꯄꯣꯔꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯃꯤꯔꯣꯜ ꯂꯩꯇꯕꯁꯦ ꯌꯥꯝꯅ ꯋꯥꯏꯗ ꯏꯆꯦ." "ꯋꯥꯕꯅꯤ, ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯃꯧꯗꯨ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯪꯂꯦꯝꯕꯤ, ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫
ꯃꯁꯛꯁꯦ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯧꯗꯦꯅꯦ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯑꯁꯨꯛ ꯐꯖꯔꯤꯕꯁꯤꯕꯣ ꯃꯪꯂꯦꯝꯕꯤꯅ ꯅꯣꯛꯂꯒ ꯏꯆꯦ ꯃꯣꯏ ꯃꯄꯥꯅꯗꯤ ꯏꯆꯥꯁꯦ ꯃꯥ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤꯗ ꯃꯥꯟꯗꯦ ꯃꯥꯟꯗꯦ ꯃꯉꯣꯟꯗꯒꯤ ꯏꯆꯥꯁꯤꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ ꯍꯩꯃ ꯏꯆꯦꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯍꯦꯟꯇꯥꯛ ꯁꯨꯒꯦ ꯍꯥꯏꯗꯅꯅꯦ ꯐꯥꯕꯣꯉꯥ ꯈꯔ ꯌꯥꯡꯀꯣꯛꯇ ꯐꯧꯔꯒ ꯊꯅꯝꯕꯅꯤ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯗꯅ ꯅꯇꯩꯅꯅꯦ ꯋꯥꯊꯣꯛꯄ ꯇꯥꯔꯦ ꯏꯆꯦ ꯀꯥꯔꯒꯦꯀꯣ ꯅꯪꯁꯨ ꯑꯉꯥꯡꯗꯨꯒ ꯀꯨꯏꯅ ꯂꯩꯔꯅꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯣ ꯍꯣꯏ ꯏꯆꯦ ꯃꯧ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯪꯂꯦꯝꯕꯤꯁꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯊꯦꯝꯕ ꯌꯥꯗꯅ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ ꯃꯪꯂꯦꯝꯕꯤꯁꯨ ꯃꯆꯥꯕꯨ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯞꯄ ꯁꯨꯛꯐ ꯐꯔꯝꯗꯦ ꯃꯆꯥꯅ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯅ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ ꯀꯞꯄ ꯇꯣꯛꯂꯨꯁꯦ ꯏꯃꯥ ꯁꯨꯝꯒꯤꯕꯁꯦ ꯇꯨꯝꯊꯣꯛꯑꯁꯤ ꯊꯦꯝꯕꯨꯡꯗꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯉꯥꯡꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯃꯨꯗꯅ ꯀꯞꯃꯟꯗꯅ ꯋꯥꯔꯅꯤꯅꯦ ꯏꯆꯥꯗꯣ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ ꯃꯣꯏ ꯃꯄꯥ ꯉꯁꯥꯏ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯔꯨꯕ ꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯀꯩꯗꯧꯔꯕꯅꯣꯁꯨ ꯈꯪꯗꯦ ꯃꯃꯥ ꯑꯉꯥꯡꯗ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯏꯃꯨꯡꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯂꯨꯆꯣ ꯃꯪꯂꯦꯝꯕꯤꯁꯨ ꯃꯆꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯑꯣꯛꯊꯣꯛꯂꯝꯃꯤ ꯑꯗꯨꯝꯅ ꯈꯣꯏꯖꯨꯝ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯐꯈꯤꯔꯝꯃꯤ ꯀꯞꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯃꯃꯥ ꯍꯌꯦꯡ ꯃꯈꯩꯗꯤ ꯇꯨꯔꯦꯜꯗ ꯑꯉꯥꯡ ꯄꯨꯒꯅꯨ ꯇꯨꯔꯦꯜꯁꯦ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯦ ꯍꯥꯏꯗꯨꯅꯅꯦ ꯆꯦꯡꯒ ꯉꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨꯁꯤ ꯏꯆꯥꯁꯤꯗꯤ ꯑꯩ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯝꯂꯒꯦ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯃꯪꯂꯦꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯨꯡꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯦ ꯊꯦꯝꯕꯨꯡ ꯁꯨꯃꯥꯡꯗ ꯃꯊꯟꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯗꯨ ꯃꯄꯥ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕ ꯊꯕꯛ ꯍꯜꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯆꯥꯎꯊꯣꯏꯅ ꯆꯦꯟꯒꯅꯨꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯨꯕ ꯇꯥꯔꯦ ꯕꯥꯕꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯃꯣꯛ ꯑꯗꯨ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯃꯄꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯆꯥꯎꯊꯣꯏ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯂꯣꯏꯁꯤꯜꯂꯣꯗꯅ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯍꯌꯦꯡ ꯉꯟꯅ ꯇꯧꯔꯁꯤꯅꯦ ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯣꯏ ꯃꯄꯥ ꯃꯪꯂꯦꯝꯕꯤ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤ ꯃꯪꯂꯦꯝꯕꯤꯒ ꯆꯥꯎꯊꯣꯏꯒꯗꯨ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ ꯃꯪꯂꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯒ ꯏꯃꯥꯒ ꯎꯃꯪꯗꯅꯦ ꯁꯤꯡ ꯈꯔ ꯊꯤꯔꯨꯒꯦ ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯒꯅꯨꯀꯣ ꯏꯃꯥ ꯑꯩꯁꯨ ꯎꯃꯪꯗ ꯂꯥꯛꯀꯦ ꯏꯆꯥ ꯂꯥꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯊꯣꯏꯒ ꯃꯪꯂꯦꯝꯕꯤꯒꯗꯨ ꯎꯃꯪꯗ ꯁꯤꯡ ꯑꯀꯪꯕ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯡ ꯊꯤꯔꯤꯉꯩ ꯑꯁꯣꯡꯕ ꯅꯥꯔꯛꯇꯒꯤ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯀꯩ ꯑꯗꯨꯅ ꯉꯪꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯀꯩ ꯑꯗꯨꯕꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯪꯂꯦꯝꯕꯤꯅ ꯀꯞꯇꯨꯅ ꯃꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯩ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯃꯃꯥ ꯅꯪ ꯀꯩ ꯑꯁꯤꯅ ꯐꯪꯗꯅꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯦꯜꯂꯕꯗꯤ ꯀꯩ ꯑꯁꯤꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯅꯪ ꯆꯦꯜꯂꯣ ꯑꯩꯗꯤ ꯀꯩ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯀꯩ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯁꯅꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥꯗꯣ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯒꯅꯤ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯑꯩ ꯃꯣꯏ ꯃꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯃꯣꯏ ꯃꯄꯥ ꯑꯣꯏꯅ ꯆꯦꯟꯕꯤꯈ꯭ꯔꯣ ꯅꯅꯥꯏ ꯅꯨꯕꯤ ꯑꯣꯏꯅ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯍꯧꯔꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯣ ꯏꯅꯔꯤꯉꯩ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯀꯩ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗු ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯦꯜꯂꯛꯇꯨꯅ ꯈꯨꯂꯥꯛꯄꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯈꯨꯂꯥꯛꯄ
ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯎꯃꯪꯗ ꯀꯩ ꯂꯩꯔꯦ ꯍꯥꯏꯕ꯫ ꯍꯥꯟꯅꯗꯤ ꯎꯃꯪ ꯑꯗꯨꯗ ꯀꯩ ꯂꯩꯔꯝꯗꯕꯅꯤ꯫ ꯀꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯀꯩꯅꯣ? ꯈꯨꯟꯖꯥ ꯑꯃꯅ "ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯗꯤ ꯎꯃꯪꯗ ꯎ ꯌꯥꯟꯖꯗꯨꯅ ꯎꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯖꯕꯅꯤ꯫ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯐꯔꯦ, ꯑꯩ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯅꯨꯄꯥ 100 ꯊꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯅꯨꯄꯥ 100 ꯎꯃꯪꯗ ꯊꯥꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯀꯩ ꯑꯗꯨ ꯍꯥꯠꯂꯦ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯊꯕꯛ ꯇꯧꯕ ꯇꯣꯃꯩꯅ ꯊꯦꯝꯕꯨꯡꯕꯨ ꯃꯥꯒꯤꯗ ꯄꯨꯔꯛꯇꯨꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯇꯣꯃꯩꯅꯁꯨ ꯊꯦꯝꯕꯨꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯃꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯊꯦꯝꯕꯨꯡ ꯑꯗꯨ ꯎ ꯀꯥꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯎ ꯀꯥꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯑꯗꯨ ꯎꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯅꯥꯀꯣꯡꯗꯒꯤ ꯏ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯦꯝꯕꯨꯡ ꯑꯗꯨ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯇꯥꯔꯝꯗꯦ꯫ ꯊꯦꯝꯕꯨꯡꯁꯨ ꯇꯣꯃꯩꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯥꯛꯄꯅ ꯊꯦꯝꯕꯨꯡꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯇꯣꯃꯩ ꯀꯟꯅ ꯊꯦꯝꯕꯨꯡꯕꯨ ꯀꯧꯔꯝꯃꯤ꯫ "ꯊꯦꯝꯕꯨꯡ, ꯃꯩꯐꯨꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎꯅꯦꯍꯦ, ꯑꯩꯕꯨ ꯏꯪꯕꯅ ꯌꯥꯗ꯭ꯔꯦꯅꯦ"꯫ ꯊꯦꯝꯕꯨꯡꯗꯨ ꯃꯩꯈꯦꯠ ꯑꯃ ꯄꯨꯗꯨꯅ ꯇꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯈꯨꯔꯥ, ꯃꯩꯈꯦꯠ"꯫ ꯇꯣꯃꯩꯗꯨ ꯉꯛꯅ "ꯊꯦꯝꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯃꯩꯈꯦꯠꯇꯨꯗꯤ"꯫ ꯊꯦꯝꯕꯨꯡꯗꯨ ꯇꯣꯃꯩꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯈꯨꯔꯥ"꯫ ꯇꯣꯃꯩꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ "ꯍꯩ ꯊꯦꯝꯕꯨꯡ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯩꯈꯦꯠꯇꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ"꯫ ꯊꯦꯝꯕꯨꯡ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯃꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯈꯨꯔꯥꯅ ꯃꯩꯈꯦꯠ ꯄꯨꯔꯛꯎꯅ ꯍꯥꯏꯕꯗꯨꯗ ꯄꯨꯖꯔꯛꯄꯅꯤ ꯈꯨꯔꯥ"꯫ "ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯃꯩꯈꯦꯠ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯃꯩꯐꯨ ꯄꯨꯔꯛꯑꯣ ꯏꯪꯉꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ"꯫ "ꯑꯗꯨ ꯉꯁꯥꯏꯅ ꯈꯨꯔꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯩꯐꯨ ꯄꯨꯔꯛꯑꯣꯏꯗ꯭ꯔꯣ? ꯈꯨꯔꯥꯅꯗꯤ ꯃꯩꯈꯦꯠ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯦ"꯫ "ꯃꯥꯅ ꯇꯥꯈꯩ ꯇꯥꯗ꯭ꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯑꯃꯨꯛ ꯇꯥꯍꯟꯗꯅꯒꯁꯨ ꯇꯧꯔꯤꯅꯦꯍꯦ"꯫ ꯊꯦꯝꯕꯨꯡꯗꯨ ꯃꯩꯐꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯩꯐꯨ ꯑꯗꯨ ꯇꯣꯃꯩꯗ ꯄꯤꯔꯝꯃꯤ꯫ "ꯊꯦꯝꯕꯨꯡ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯣꯗꯅ, ꯏꯪꯕꯁꯤꯗ ꯆꯥꯛꯉꯟ ꯆꯥꯔꯒ ꯇꯨꯝꯅꯅꯕ ꯇꯧꯁꯤ"꯫ ꯊꯦꯝꯕꯨꯡ ꯇꯣꯃꯩꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯈꯛ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣꯗ ꯈꯨꯔꯥ, ꯆꯥꯛ ꯆꯥꯗꯕꯤꯗ ꯇꯨꯝꯂꯒꯦ ꯍꯥꯏꯔꯣ? ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯂꯗꯤ ꯏꯪꯂꯣꯏꯗ꯭ꯔꯣ ꯈꯨꯔꯥ"꯫ "ꯏꯍꯦ, ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯩ ꯊꯦꯝꯕꯨꯡ, ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯉꯟꯅ ꯇꯨꯝꯁꯤ ꯍꯥꯏꯕꯅꯤꯅꯦ"꯫ ꯍꯟꯗꯛꯃꯨꯛꯁꯨ ꯊꯦꯝꯕꯨꯡꯗꯨ ꯇꯣꯃꯩꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ "ꯈꯨꯔꯥ, ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯂꯁꯨ ꯑꯩꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯁꯔꯨꯛꯈꯛ ꯊꯣꯡꯂꯒ ꯆꯥꯔꯨꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯇꯣꯃꯩ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ "ꯃꯁꯤꯕꯨ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯃꯨꯛ ꯍꯥꯞꯂꯝꯗꯗꯅꯀꯣ, ꯑꯃꯨꯛꯇ ꯆꯠꯂꯒ ꯐꯖꯅ ꯍꯥꯏꯍꯧꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯍꯥꯞꯂꯝꯗꯗꯅꯅꯦ ꯑꯩ ꯑꯃꯨꯛ ꯆꯔꯥ ꯍꯦꯜꯂꯅꯤ"꯫ ꯑꯁꯤ ꯈꯟꯅ ꯇꯣꯃꯩꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯒꯠꯂꯗꯨꯅ ꯃꯍꯥꯄꯥꯄꯤꯒꯤ ꯈ꯭ꯋꯥꯡ ꯑꯁꯤꯁꯨꯅꯦ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯂꯗꯕꯅꯤ꯫ ꯃꯆꯤꯟꯗꯨ ꯃꯣꯔꯣꯝ ꯁꯣꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯊꯦꯝꯕꯨꯡ, ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄ꯭ꯔꯣ"꯫ ꯇꯣꯃꯩꯅ ꯍꯥꯏꯔꯤꯕꯗꯨ ꯊꯦꯝꯕꯨꯡꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯝꯃꯤ꯫ "ꯈꯨꯔꯥ, ꯀꯩꯅꯣꯗ ꯇꯟꯖꯥ ꯑꯁꯤꯗ ꯆꯖꯤꯛ ꯂꯩꯕ꯭ꯔꯣ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯕꯣ? ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯃꯨꯛ ꯍꯥꯏ꯫ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ꯫ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯈꯨꯔꯥ, ꯑꯗꯨꯒ ꯆꯥꯔꯣ"꯫ "ꯏꯍꯦ, ꯅꯪꯅ ꯊꯣꯛꯄ ꯑꯣꯟꯅꯒ ꯇꯩꯅꯒ ꯉꯥꯡꯍꯧꯔꯣꯀꯣ꯫ ꯍꯦ, ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯑꯣꯏꯅꯅꯦ ꯉꯥꯎꯗꯅ ꯆꯠꯀꯗꯧꯔꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯩ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯊꯦꯝꯕꯨꯡ ꯅꯣꯛꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ꯫ "ꯈꯨꯔꯥꯁꯦ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒ ꯑꯃꯨꯛ ꯁꯥꯔꯤ. ꯃꯩꯁꯦ ꯒꯔꯪ ꯊꯥꯔꯒ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯈꯨꯔꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ"꯫ ꯑꯁꯤ ꯈꯟꯅ ꯃꯩꯗꯨ ꯒꯣꯔꯣꯡ ꯊꯥꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯇꯣꯃꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯊꯦꯝꯕꯨꯡꯅ ꯁꯥꯎꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯩ ꯊꯦꯝꯕꯨꯡꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨꯡꯗꯨ ꯁꯪꯒꯣꯜꯗ ꯁꯟꯊꯤ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯩꯁꯨ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ "ꯍꯩ ꯊꯦꯝꯕꯨꯡ,
ꯅꯪꯅꯤꯅꯦꯍꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯊꯦꯝꯕꯨꯡꯗ ꯇꯣꯃꯩ ꯆꯪꯂꯛꯄꯗꯨ ꯎꯔꯝꯗꯦ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯩꯗꯣ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯩ ꯊꯦꯝꯕꯨꯡ ꯊꯦꯝꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯖꯤꯜꯂꯝꯃꯤ ꯈꯨꯔꯥ ꯀꯩꯅꯣ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯀꯅꯥꯅ ꯂꯥꯎꯔꯒ ꯑꯁ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤꯗ ꯍꯩ ꯃꯤꯅ ꯐꯖꯅ ꯀꯧꯔꯤꯉꯩꯗꯗꯤ ꯅꯪꯗꯤ ꯇꯥꯁꯨ ꯇꯥꯗꯅ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯆꯣ ꯑꯩꯅꯦ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯊꯣꯛꯀꯦ ꯈꯨꯔꯥꯁꯦ ꯎꯁꯣꯞ ꯑꯃꯁꯨ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯈꯨꯔꯥ ꯊꯦꯝꯕꯨꯡꯗꯣ ꯊꯣꯛꯈ꯭ꯔꯦ ꯇꯣꯃꯩꯁꯨ ꯃꯥꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯅꯥꯟꯕꯤꯔꯤ ꯇꯣꯃꯩꯅ ꯈꯜꯂꯤ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯦ ꯊꯦꯝꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕꯤꯗꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯟꯁꯤꯡ ꯑꯁꯤꯅꯕꯨ ꯃꯁꯥ ꯅꯥꯜꯂꯦꯅꯦ ꯊꯦꯝꯕꯨꯡꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯣꯃꯩꯗꯣ ꯊꯦꯝꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯊꯦꯝꯕꯨꯡ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯇꯣꯃꯩꯅ ꯈꯜꯂꯤ ꯃꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯕꯖꯥꯠꯂ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯤ ꯂꯣꯏꯅ ꯎꯁꯣꯞ ꯆꯠꯅꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤ ꯎꯁꯣꯞꯀ ꯆꯠꯂꯣꯏꯗꯦꯍꯦ ꯊꯦꯝꯕꯨꯡ ꯅꯪ ꯍꯟꯗ ꯍꯜꯂꯛꯎ ꯈꯪꯒꯅꯤ ngasi aigi lichai maru aduna na yanglin aduda kange khangani tomai du sauna thembung bu halakpa ngai du na leirami som da thembung du umang da sing kana theiri sing su phana yamle sing sing adu mapuna chowa ma sem du na makok da thongka tu na laklami tomai magi lichai du pai du na mangol dari adu da phamle thembung lakpa du ubada lakti la edana nang ngasi khangani tomai do haugatuna thembunggi manakta changlai tomai na lichai paiduna changlakpadu ubada thembungna khalli kainu khura sina lichai ga pairaga aigi dakta changai siba khura sibu aibu phudoi toi jala phurida mana singthiru jo haibagi singthiru ba khura gi makhwang nabida amu horamani adugi chasu pai boirangani thembung tomai de yengduna Kurana sing thiro na haibado tu yengo aina umangdagi sing mayam thirabani tomai lichai do makhuta chena paiduna thembungi mayang lena duda kallaga hairei nangonda kanana umangda sing thiba chalo hai aina turelegi ising so ucho na haibana chane ha thembung do kaptuna kura nai phuro kono kura aidi kura na sing thiru cho na taru baini adu thiru baini ai lan kre kura tomai su thembung na kapa duda nungai raktraduna phuba do leplami phura su nungai tene tawrise nang siboi bu kamai na loina sige yare yare changoi mungda thembung do kap tuna imung da changki thembung do kapli tawduna chakhom da changlak tuna chak thonglami thembung mathan da haijai mana pakon su thaba ai bu su phuba khangni mana haibam ta tawre machinda morom sonuna chak adu thongni asumna nongmani ni haukre tomai ge inkolda laphu pambi khara horame laphoi su yamna phajana palami tomai ga thembunga do laphoi lau singa do hekle haimun pharaba laphoi lau ama yaurame madu ubada thembung matin do kut yotuna khura sigi haimun pharaba laphoi sidagi ama theklaga charage tomai na kanna hairei o hojik chaba yadri ko kona chaw laphoi singse purao thembungna laphoi singdo puraklami tomaina laphoi laphang phasaba ahum khantoktuna thamlami aduga thembungda hairami masigi laphoi laphang ahum se chaba yade khulakpagi yumda chatlaga nangna thilluga dabani ai ngasi thabak ama chathokani khulakpagi mama do laphoi yamna pambani nangna khara pirujo hoi khura hoi hairaga ne hore na muk seran turan tau adudi ne ai losilokige ko tomai do mapi setuna thokre thembung su laphoi laphang ahum du buduna khulakpagi mayumda laklami khulakpado mi kharaga wari sanaduna leirami thembung changlakpadu ubada khulakpana samna hairei nangbu tomai gi da thabak suraga leiba nupa macha du natabrane khulakpado masagi khonjal khara chawrami aduna thembungna su khulakpana hairibadu phajana tarami mani pa khulakpa khurana ipa khulakpagi ima sibagi laphoi tilu chona thinbalak pane khulakpado magi mama sire haina hairakpatuda mai hongna saurami hai nangoda igi ma sire haibadi kanana hai ha
ꯈꯨꯂꯥꯛꯄꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯈꯨꯔꯥꯅ ꯍꯥꯏꯔꯛꯄꯅꯦ ꯏꯄꯥ ꯈꯨꯂꯥꯛꯄ꯫ ꯈꯨꯂꯥꯛꯄ ꯑꯗꯨ ꯁꯥꯎꯅ "ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯇꯣꯃꯩꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ꯫ ꯆꯠꯂꯣ, ꯑꯗꯨꯒ ꯇꯣꯃꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯃꯨ, ꯆꯦꯟꯈꯤꯗꯅꯅꯕ"꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯊꯦꯝꯕꯨꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯃꯩꯕꯨ ꯊꯤꯕ ꯆꯠꯈꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯣꯃꯩꯕꯨ ꯄꯨꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯩꯗꯨ ꯊꯦꯝꯕꯨꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ "ꯈꯨꯂꯥꯛꯄ, ꯀꯔꯤ ꯃꯔꯝꯒꯤ ꯊꯦꯝꯕꯨꯡꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯃꯥꯅ ꯈꯨꯂꯥꯛꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯃꯒꯦ?" "ꯇꯣꯃꯩ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯁꯤꯕꯒꯤ ꯂꯐꯣꯏ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ?" "ꯈꯨꯂꯥꯛꯄ, ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯈꯨꯂꯥꯛꯄꯒꯤ ꯏꯃꯥꯗꯣ ꯂꯐꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯂꯐꯣꯏ ꯊꯤꯜꯂꯨꯆꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯇꯥꯕꯗ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯅꯥꯁꯨ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯈꯨꯂꯥꯛꯄ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯉꯥꯛ ꯉꯥꯛꯄꯤꯔꯣꯏ꯫ ꯈꯨꯂꯥꯛꯄ, ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯈꯨꯂꯥꯛꯄ꯫ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯇꯣꯃꯩ, ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯂꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯣ꯫ ꯊꯦꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯅ "ꯈꯨꯔꯥ, ꯑꯩ ꯈꯨꯔꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯔꯥꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯈꯨꯔꯥꯒꯤ ꯂꯃꯟꯗꯤ ꯑꯩꯉꯣꯟꯗ ꯇꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯃꯩꯗꯨ ꯊꯦꯝꯕꯨꯡꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯦꯝꯕꯨꯡꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯀꯞꯅ ꯀꯞꯅ ꯏꯁꯣꯔꯕꯨ ꯋꯥꯔꯧꯅ ꯃꯆꯤꯟꯗ ꯄꯦꯟꯅ ꯆꯩꯔꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯉꯟꯇꯥꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯅꯥ ꯄꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯁꯨ ꯑꯇꯣꯝꯇ ꯁꯤꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯏꯁꯣꯔ ꯃꯥꯕꯨ ꯆꯩ꯫ ꯏꯁꯣꯔ ꯑꯗꯨꯁꯨ ꯊꯦꯝꯕꯨꯡꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩ ꯑꯃꯈꯛ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ "ꯏꯁꯨ ꯅꯨꯄꯥ, ꯃꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯁꯦ ꯏꯄꯨꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯀꯥꯗꯨꯅ ꯍꯩꯅꯧ ꯑꯁꯦ ꯑꯃꯨꯛꯇ ꯍꯦꯛꯄꯤꯌꯨꯕ"꯫ "ꯏꯄꯨ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯏꯄꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯐꯖꯅ ꯇꯥꯗ꯭ꯔꯦ"꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯗꯨ ꯈꯔ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯇꯥꯔꯗꯨꯅ "ꯍꯣꯏ ꯏꯄꯨ, ꯅꯁꯨ ꯍꯩꯅꯧꯁꯦ ꯀꯥꯔꯒ ꯍꯦꯛꯂꯛꯀꯦ꯫ ꯎꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ ꯏꯄꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯀꯥꯗꯨꯅ ꯍꯩꯅꯧ ꯍꯦꯛꯂꯝꯃꯤ꯫ ꯍꯩꯅꯧ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯍꯩꯅꯧ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯊꯦꯝꯕꯨꯡꯗꯒꯤ ꯍꯩꯅꯧꯗꯨ ꯂꯧꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯃꯥꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯊꯦꯝꯕꯨꯡꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯉꯁꯥꯏ ꯍꯩꯅꯧ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯩꯅꯧ ꯄꯤꯔꯛꯄ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯊꯦꯝꯕꯨꯡꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯦꯝꯕꯨꯡꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯦꯝꯕꯨꯡꯗꯨ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯦꯛꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯎꯃꯪꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯨꯔꯥꯟꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ "ꯍꯌꯦꯡ ꯑꯁꯦ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯗꯧꯔꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯆꯝꯕ ꯃꯤ ꯁꯥꯗꯨꯅ ꯆꯠꯂꯒ ꯈꯨꯂꯥꯛꯄꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯦꯝꯕꯨꯡꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ "ꯃꯈꯣꯏꯁꯦ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯤ ꯈꯨꯂꯥꯛꯄꯗ ꯇꯝꯂꯨꯗꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯈꯟꯅ ꯊꯦꯝꯕꯨꯡꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯦꯝꯕꯨꯡꯗꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯈꯨꯂꯥꯛꯄꯕꯨ ꯀꯧꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯊꯣꯔꯛꯏ꯫
ꯊꯦꯝꯕꯨꯡꯕꯨ ꯎꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨ ꯁꯥꯎꯅ "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ?" "ꯏꯄꯥ ꯈꯨꯂꯥꯛꯄ, ꯍꯨꯔꯥꯟꯕ ꯈꯔꯅ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯧꯕꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯇꯥꯔꯛꯄꯅꯤ." "ꯀꯔꯤ? ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯇꯨꯝꯅ ꯍꯥꯠꯂꯒ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯍꯧꯏ ꯍꯥꯏꯕ? ꯍꯥꯏꯌꯨ ꯊꯦꯝꯕꯨꯡ, ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ? ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯕꯗꯤ ꯅꯠꯇꯦꯀꯣ?" "ꯅꯠꯆꯗꯦ ꯏꯄꯥ ꯈꯨꯂꯥꯛꯄ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ." "ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯅꯥ ꯄꯤꯒꯅꯤ, ꯂꯥꯜꯂꯝꯕ ꯊꯣꯛꯂꯒꯅ ꯅꯪꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯐꯪꯒꯅꯤ." "ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯅꯤ, ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯄꯤꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯔꯥꯎꯅ ꯌꯥꯖꯒꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯈꯨꯂꯥꯛꯄꯅ ꯊꯦꯝꯕꯨꯡꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯆꯥꯛꯂꯦꯟ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯊꯦꯝꯕꯨꯡꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯥꯡ ꯌꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯍꯪꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨ ꯊꯦꯝꯕꯨꯡꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯊꯦꯝꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯊꯦꯝꯕꯨꯡ, ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯤ꯫ ꯈꯨꯂꯥꯛꯄ ꯑꯩ ꯄꯦꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ." "ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯕꯨ ꯏꯄꯥ ꯈꯨꯂꯥꯛꯄ, ꯑꯩꯗꯤ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯒꯦ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯣ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ?" ꯊꯦꯝꯕꯨꯡꯗꯨ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯅꯅꯥꯏ ꯑꯩꯁꯨ ꯌꯥꯖꯔꯦ꯫ ꯐꯔꯦ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯅꯕꯥꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒꯦ." ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯦꯝꯕꯨꯡꯒ ꯂꯦꯝꯕꯤ ꯁꯅꯥꯒꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯁꯨ ꯂꯦꯝꯕꯤ ꯁꯅꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫